ꯃꯁꯥꯅ ꯃꯁꯥ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯤꯁꯀꯤ ꯇꯤꯝ 2 ꯂꯥꯛꯇꯨꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯃꯁꯥꯗ ꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯆꯦꯛ ꯇꯧ, ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯨ꯫ ꯔꯣꯕꯔꯠ ꯋꯥꯡꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯣꯛꯄ꯭ꯔꯣ? ꯁꯣꯛꯇꯦꯗ, ꯆꯠꯁꯤꯜꯂꯣ꯫ ꯋꯥꯡꯊꯣꯏꯕꯕꯨ ꯔꯣꯕꯔꯠꯅ ꯄꯨꯔꯛꯇꯨꯅ ꯌꯨꯝꯗ ꯊꯝꯂꯝꯂꯕ ꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯇꯣꯝꯕꯒꯤ ꯍꯛꯆꯥꯡꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯀꯥꯞꯅꯦꯅ ꯀꯥꯞꯄꯗꯤ ꯃꯀꯣꯛꯇ ꯀꯥꯞꯄꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ, ꯔꯣꯕꯔꯠꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯣꯕꯔꯠꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯍꯥꯏꯁꯦ, ꯑꯩꯅꯒ ꯀꯥꯞꯄ ꯑꯣꯏꯔꯝꯃꯗꯤ ꯃꯀꯣꯛꯇ ꯊꯥꯒꯗꯕꯅꯤ, ꯄꯨꯂꯤꯁꯅꯦꯅ ꯍꯤꯡꯅꯕ ꯀꯥꯞꯄ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯕꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯒ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯔꯤ꯫ ꯏꯪꯅ ꯂꯩꯅꯤꯡꯕꯅꯤ, ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯣ ꯐꯥꯊꯕꯅꯤ, ꯀꯅꯥ ꯈꯪꯗ ꯑꯋꯥꯕꯗꯣ ꯂꯤꯊꯣꯛꯆꯕꯅꯤ, ꯁꯤꯠꯂꯤꯕ ꯃꯥꯂꯪꯕꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ꯫ ꯊꯣꯏꯕ, ꯋꯥꯡꯊꯣꯏꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯀꯨꯟꯗ꯭ꯔꯣ ꯂꯥꯛꯄꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯀꯧꯔꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯀꯥ꯫ ꯀꯨꯟꯗ꯭ꯔꯣꯁꯨ ꯋꯥꯡꯊꯣꯏꯕꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯅꯪ ꯅꯁꯥ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯥ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯀꯨꯟꯗ꯭ꯔꯣꯁꯨ ꯋꯥꯡꯊꯣꯏꯕꯒꯤ ꯅꯥꯀꯟꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯔꯛꯇꯨꯅ ꯇꯞꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯀꯥꯅ ꯏꯆꯥꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯔꯣꯕꯔꯠꯄꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯅꯪꯒꯤ ꯃꯃꯤꯒꯨꯝꯅ ꯏꯅꯔꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ꯫ ꯀꯨꯟꯗ꯭ꯔꯣꯒꯤ ꯋꯥꯗꯨ ꯇꯥꯔꯤ, ꯆꯤꯝꯕꯥꯜ ꯊꯣꯛꯅꯗꯤ ꯈꯨꯝꯂꯨꯗꯦ꯫ ꯍꯥꯏꯌꯨ ꯏꯄꯥꯗ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯪꯕꯨ? ꯀꯀꯥ, ꯋꯥꯡꯊꯣꯏꯕ ꯑꯋꯥꯕꯗꯨ ꯐꯥꯖꯤꯜꯂꯒ ꯇꯣꯝꯕꯁꯨ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ꯫ ꯀꯨꯟꯗ꯭ꯔꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯊꯣꯏꯕ, ꯌꯥꯔꯦ, ꯄꯨꯝꯅꯃꯛ ꯀꯣꯔꯠꯇ ꯈꯪꯂꯒꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯇꯝꯗꯨꯗ ꯀꯀꯥ ꯍꯣꯏꯅ ꯃꯤꯍꯥꯠꯄꯗꯨ ꯈꯪꯅ ꯈꯪꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ? ꯊꯣꯏꯕ, ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯪꯗꯤ ꯈꯪꯂꯔꯣꯏꯗꯣ꯫ ꯀꯀꯥ ꯀꯣꯟꯅ ꯏꯆꯥꯗꯅꯦ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯅꯤ, ꯄꯣꯊꯥꯔꯣ ꯉꯁꯤꯗꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯉꯥꯏꯈꯣ ꯍꯥꯏꯅ ꯐꯥꯔꯨꯕꯁꯨ ꯌꯥꯗ ꯆꯠꯈꯤꯕꯅꯤ ꯃꯇꯝ ꯀꯧꯕꯤ ꯃꯥꯗꯣ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ, ꯇꯣꯝꯕꯁꯨ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯍꯥꯏꯕꯗ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯅ ꯉꯁꯤ ꯃꯥ ꯆꯦꯟꯐꯝ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯖꯦꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯍꯥꯏꯅ ꯀꯣꯔꯠꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯕꯔꯠꯅ ꯁꯥ ꯆꯥꯁꯤꯗ ꯉꯁꯤꯗꯤ ꯋꯥꯏ ꯑꯃꯗꯤ ꯁꯪꯉꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯪꯕꯅꯣ, ꯇꯝꯐꯥ ꯍꯥꯏꯔꯤ ꯅꯨꯄꯤꯗꯣ ꯃꯇꯨ ꯃꯇꯪꯒ꯫ ꯔꯣꯕꯔꯠ ꯃꯃꯥꯟꯅꯕꯗꯨꯗ ꯌꯦꯡꯂꯒ ꯍꯣꯏꯅꯦ, ꯃꯥꯒ ꯂꯛꯁꯃꯤꯒ ꯋꯥꯠꯂꯤꯅꯦ꯫ ꯋꯥꯡꯊꯣꯏꯕ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯊꯕꯛꯀꯤ ꯋꯥꯗꯤ ꯂꯣꯏꯗ꯭ꯔꯤ꯫ ꯀꯅꯥꯏ ꯊꯕꯛ? ꯑꯕꯦꯝꯒꯤ ꯍꯤꯡꯒꯣꯜ ꯁꯔꯨꯛ ꯇꯣꯝꯕꯅ ꯌꯣꯟꯊꯣꯛꯂꯒ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯏꯀꯥꯏꯕ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯪꯗ꯭ꯔꯕꯗ ꯃꯥꯅ ꯇꯧꯕꯅ ꯆꯨꯝꯃꯤ ꯈꯟꯖꯕ ꯂꯛꯁꯃꯤꯁꯨ ꯉꯁꯤꯁꯨ ꯍꯟꯗꯦ꯫ ꯅꯨꯡꯁꯤ ꯄꯥꯝꯃꯤꯗ ꯍꯥꯏ, ꯅꯠꯇꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯌꯥꯗ꯭ꯔꯣꯕ ꯅꯪꯕꯣ? ꯌꯨꯝꯗ ꯂꯩꯇꯦ, ꯂꯥꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯔꯤꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯨꯅꯤ? ꯍꯦꯛ ꯊꯣꯛꯂꯛꯄꯒꯗꯤ ꯃꯥꯒꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯛꯁꯃꯤꯁꯨ ꯅꯣꯛꯂꯒ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ, ꯑꯀꯨꯞꯄ ꯃꯔꯣꯜꯗ ꯐꯣꯟꯗ ꯍꯥꯏꯔꯛꯑꯣ꯫ ꯑꯅꯤꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤ ꯊꯣꯛꯈꯤꯕꯒ ꯁꯔꯉꯝꯕꯁꯦ ꯌꯥꯝ ꯐꯕꯒ ꯃꯥꯜꯂꯨꯔꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯑꯗꯨꯒꯗꯤ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ, ꯁꯤꯟꯊꯥꯡꯍꯟꯕꯤ ꯄꯥꯝꯕꯤꯒ ꯇꯧꯏꯅ꯫ ꯄꯤꯡꯀꯤꯒ ꯄꯥꯟꯊꯣꯏꯒꯁꯨ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜꯗꯨꯒꯤ ꯅꯥꯀꯟꯗꯅꯤ꯫ ꯑꯅꯤꯗꯨꯅꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ? ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯁꯔ ꯋꯥꯡꯊꯣꯏꯕ ꯃꯁꯥ ꯈꯪꯗ꯭ꯔꯗꯤ ꯍꯥꯏꯕꯅ ꯐꯅꯤꯀꯣ? ꯑꯩꯗꯤ ꯍꯥꯏꯕꯅ ꯐꯅꯤ ꯈꯜꯂꯤ꯫ ꯈꯨꯗꯛꯇꯨꯗ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯋꯥꯡꯊꯣꯏꯕꯗ ꯀꯣꯜ ꯇꯧꯏ꯫ ꯄꯥꯟꯊꯣꯏ, ꯀꯩꯗꯧꯔꯦ? ꯄꯥꯟꯊꯣꯏ ꯃꯈꯨꯠꯀꯗꯣ ꯃꯆꯤꯟꯕꯥꯜꯗ ꯈꯨꯝꯂꯒ ꯌꯥꯝꯅ ꯇꯞꯅ ꯂꯛꯁꯃꯤꯒ ꯉꯝꯕꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ꯫ ꯋꯥꯡꯊꯣꯏꯕ ꯃꯆꯥ ꯃꯇꯣꯝꯇ ꯅꯣꯛꯆꯩ꯫
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯋꯥꯡꯊꯣꯏꯕ ꯀꯨꯟꯖꯣꯒ ꯂꯣꯏꯅꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯕ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯄꯥꯎ ꯆꯦ ꯌꯦꯡꯅ ꯊꯣꯏꯕ ꯄꯨꯡꯗꯤ ꯀꯌꯥ ꯆꯠꯀꯅꯤ ꯉꯁꯤꯗꯤ? ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯐꯝꯃꯔꯣꯏꯅ ꯁꯣꯝꯒꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯧꯕ꯫ ꯅꯃꯥꯗꯣ ꯄꯥꯎ ꯐꯥꯎꯅꯩ꯫ ꯋꯥꯡꯊꯣꯏꯕ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯟꯖꯣꯗ ꯌꯦꯡꯂꯒ ꯀꯀꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯒꯦ? ꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯨꯕꯨꯗꯤ ꯂꯥꯌꯦꯡꯕꯤꯗꯕꯒꯤ ꯇꯞꯅ ꯇꯞꯅ ꯋꯥꯈꯜꯗꯨ ꯆꯣꯏꯕꯅꯤ꯫ ꯀꯩꯁꯨ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯐꯅ ꯌꯥꯝꯅꯗꯤ ꯐꯒꯠꯂꯦ ꯍꯥꯏꯔꯤꯗ꯫ ꯋꯥꯡꯊꯣꯏꯕ ꯊꯃꯣꯏꯗ ꯍꯔꯥꯎꯖꯩ꯫ ꯏꯃꯥꯆꯥꯔ ꯏꯃꯥꯔ ꯑꯃ ꯀꯧꯊꯣꯛ, ꯑꯩ ꯑꯣꯏꯅ ꯆꯪꯉꯒꯦ꯫ ꯀꯨꯟꯖꯣ ꯅꯣꯛꯂꯒ ꯀꯧꯊꯣꯛꯇ꯭ꯔꯕꯁꯨ ꯂꯥꯛꯑꯅꯤꯅꯦꯍꯩ, ꯀꯨꯏꯅ ꯂꯩꯁꯤꯟꯕ ꯑꯅꯥꯕ ꯅꯠꯇꯕꯅꯤꯅ ꯐꯒꯠꯂꯦ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯔꯛꯏ꯫ ꯀꯀꯥ ꯍꯟꯗꯛ ꯊꯣꯔꯛꯄꯗ ꯍꯣꯡꯗꯣꯛꯄꯤꯔꯁꯦ꯫ ꯔꯣꯕꯠꯅ ꯅꯥꯀꯟꯗ ꯍꯥꯏꯔꯛꯂꯤꯕꯗ ꯀꯨꯟꯖꯣꯅ ꯅꯣꯛꯂꯛꯏ꯫ ꯍꯣꯡꯂꯅꯤꯗ, ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯍꯣꯡꯂꯗꯧꯅꯤ꯫ ꯔꯣꯕꯠꯅ ꯀꯔꯝ ꯀꯥꯟꯗꯕꯨ ꯊꯣꯔꯛꯅꯤ ꯍꯥꯏꯒꯦ? ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ, ꯃꯇꯝ ꯈꯔ ꯂꯩꯊꯈꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯋꯥꯡꯊꯣꯏꯕ ꯅꯣꯛꯂꯒ ꯍꯣꯏꯗ ꯊꯣꯛꯂꯛꯑꯁꯅꯨ, ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯆꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯀꯥꯏꯕꯗꯤ ꯂꯥꯏꯃ ꯈꯪꯗꯦ꯫ ꯔꯣꯕꯠꯅ ꯍꯦꯟꯕ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯋꯥꯡꯊꯣꯏꯕꯁꯨ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯇꯥꯕ ꯎꯔꯤ ꯃꯤꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯅꯔꯕꯅꯤ꯫ ꯑꯃ ꯐꯥꯕ ꯆꯤꯡꯒꯣꯏ ꯇꯧꯔ ꯂꯧꯔꯦ, ꯑꯗꯨꯒ ꯐꯪꯕꯒꯁꯨ ꯁꯥꯕꯤꯔꯤ ꯄꯣꯠꯅꯤꯅꯦ꯫ ꯗ꯭ꯌꯨꯇꯤ ꯂꯩꯌꯦ ꯉꯁꯤ꯫ ꯇꯥꯜꯂꯤꯕ ꯍꯥꯏꯗꯨꯔꯣ? ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦꯅꯦ, ꯅꯪ ꯁꯪꯕ ꯑꯣꯏꯅ ꯅꯔꯁ ꯅꯨꯄꯤ ꯂꯨꯝꯒꯦ ꯂꯥꯛꯑꯣ꯫ ꯔꯣꯕꯠꯅ ꯇꯧꯗꯨꯅ ꯅꯝꯗꯅ ꯂꯣꯏꯁꯤꯜꯂ ꯊꯣꯔꯛꯄꯗ ꯏꯕꯦꯝꯃꯅ ꯇꯥ ꯊꯣꯔꯛꯏ꯫ ꯊꯣꯏꯕ ꯉꯥꯏꯈꯣ, ꯆꯥꯛꯁꯦ ꯈꯖꯤꯛꯇ ꯆꯥꯈꯣꯅꯦ ꯅꯪꯕꯣ꯫ ꯔꯣꯕꯠꯅ ꯅꯦꯅꯦ ꯀꯣꯟꯅ ꯑꯩ ꯄꯤꯖꯔꯒꯦ, ꯉꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤ ꯊꯤꯃꯤꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯝꯃ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯔꯣꯕꯠ ꯐꯣꯟꯗꯨ ꯌꯦꯡꯂꯒ ꯐꯝꯂꯤ꯫ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ? ꯔꯣꯕꯠ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯔꯁ ꯑꯗꯨꯅ ꯁꯔꯗꯤ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ, ꯋꯥꯔꯗꯂꯣꯝꯗ ꯂꯥꯛꯑꯣꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯍꯣꯏ ꯌꯥꯅꯤ꯫ ꯁꯤ ꯍꯥꯏꯔꯒ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯋꯥꯔꯗ ꯃꯅꯨꯡꯗꯅꯤ ꯋꯥꯡꯊꯣꯏꯕꯁꯨ ꯔꯥꯎꯟ ꯂꯣꯏꯔꯝꯂꯗꯨꯅ ꯄꯦꯁꯦꯟ ꯑꯃꯒꯤ ꯐꯥꯏꯜ ꯌꯦꯡꯂꯒ ꯂꯩ꯫ ꯔꯣꯕꯠꯅ ꯆꯪꯁꯤꯜꯂꯒ ꯆꯠꯂꯁꯤꯔꯣ? ꯑꯁꯣꯝꯗ ꯔꯨꯝ ꯑꯍꯥꯡꯕ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯉꯥꯛ ꯂꯩꯔꯝꯒꯦꯔꯣ ꯅꯪ? ꯀꯩꯗꯧꯒꯗꯕ ꯂꯩꯔꯒꯦ? ꯄꯨꯡꯁꯦ ꯈꯔ ꯋꯥꯠꯂꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯁꯤꯗ ꯂꯩꯕꯗꯤ ꯌꯥꯗꯕ? ꯋꯥꯡꯊꯣꯏꯕꯁꯨ ꯔꯣꯕꯠꯀꯤ ꯀꯥꯔꯟ ꯐꯨꯕꯤꯗ ꯍꯧꯔꯛꯀꯗꯧꯔꯦ ꯈꯪꯕꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯁꯨ ꯍꯧꯔꯛꯏ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯅꯣꯏ ꯅꯃꯥꯟꯅꯕꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯄꯥꯟꯊꯣꯏ ꯄꯤꯡꯀꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯥꯕꯨꯔꯣ? ꯋꯥꯡꯊꯣꯏꯕ ꯐꯝꯂꯝꯕꯗꯩ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯉꯥꯏꯈꯣꯗ ꯀꯩꯅꯣ? ꯅꯪ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯐꯝ ꯅꯠꯇꯦ, ꯉꯁꯥꯏꯅ ꯃꯄꯥꯟꯗ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯃꯣꯏ ꯀꯅꯥꯝꯇ ꯅꯪꯗꯧꯅ ꯃꯤꯔꯦꯝ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯠꯁꯤ, ꯊꯕꯛ ꯂꯩ꯫ ꯔꯣꯕꯠ ꯄꯤꯡꯀꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯥꯒꯤ ꯅꯝꯕꯔꯗꯤ ꯄꯥꯝꯗꯤ ꯄꯥꯝꯕꯅꯦ, ꯑꯗꯣ ꯄꯤꯔꯔꯣꯏ ꯍꯥꯏꯔꯣ? ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯉꯒ ꯅꯔꯁꯇ ꯅꯝꯕꯔ ꯍꯪꯕ ꯉꯝꯃꯤꯁꯦ꯫ ꯑꯩ ꯍꯥꯏꯔꯦꯗꯅ꯫ ꯋꯥꯡꯊꯣꯏꯕ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯑꯅꯤꯃꯛ ꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯊꯣꯏꯕ ꯀꯔꯤ ꯁꯦꯝꯃꯛꯎꯒꯦ? ꯅꯦꯅꯦ ꯌꯥꯔꯅꯤꯗ, ꯁꯦꯝꯕꯤꯔꯨꯔꯅꯨ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯃꯁꯥꯗꯨ ꯏꯔꯨ ꯃꯥꯏꯊꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯊꯑꯣꯏꯅ ꯑꯅꯤꯗꯨꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯉꯥꯎꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯦꯁꯕꯨꯛꯇꯣ ꯍꯥꯏꯔꯞ ꯆꯪꯂꯒ ꯌꯦꯡꯂꯨꯏ꯫ ꯔꯣꯕꯔꯠ ꯀꯂꯞ ꯀꯧꯔꯛꯄꯅꯤ꯫ ꯔꯣꯕꯔꯠꯁꯨ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ? ꯑꯩ ꯅꯅꯥꯛꯇ ꯐꯝꯂꯤꯌꯦ꯫ ꯋꯥꯡꯊꯣꯏꯕ ꯃꯥꯒꯤ ꯐꯣꯟꯗꯣ ꯊꯥꯡꯖꯤꯜꯂꯒ ꯁꯤ ꯌꯦꯡꯉꯨ꯫ ꯔꯣꯕꯔꯠꯁꯨ ꯋꯥꯡꯊꯣꯏꯕꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯁꯤꯗꯤ ꯅꯪꯒ ꯁꯤꯟꯊꯥꯒ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯤ, ꯎꯍꯟꯗꯕꯤꯒ ꯇꯧꯏꯅꯦ ꯇꯨꯡꯗꯒꯤꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯐꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜ ꯂꯨꯞꯁꯤꯜꯂ ꯌꯦꯡꯉꯤ꯫ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯃꯁꯛ ꯈꯪꯉꯤ꯫ ꯅꯨꯄꯤꯁꯤꯗꯤ? ꯔꯣꯕꯔꯠ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯁꯛ ꯎꯠꯇ꯭ꯔꯕꯁꯨ ꯍꯥꯟꯅ ꯈꯪꯕ ꯃꯤ ꯑꯣꯏꯕꯅ ꯑꯗꯨꯝ ꯃꯤꯁꯛꯇꯣ ꯈꯪꯕ ꯉꯝꯃꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯃꯌꯨꯝ ꯈꯪꯕ꯭ꯔꯥ? ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕꯒꯤ ꯃꯑꯣꯡꯗ ꯋꯥꯈꯜ ꯇꯧꯔꯒ ꯂꯩ꯫ ꯅꯨꯄꯥꯁꯤꯒꯤꯗꯤ ꯈꯪꯗꯦ, ꯂꯥꯛꯑꯣ ꯆꯠꯁꯤ꯫
ꯋꯥꯡꯊꯣꯏꯕꯅ ꯃꯥꯡ ꯊꯥꯔꯒ ꯔꯣꯕꯔꯠꯀ ꯂꯣꯏꯅꯅ ꯊꯨꯅꯃꯛ ꯊꯣꯔꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯊꯣꯏꯕ? ꯔꯣꯕꯔꯠ ꯑꯣꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯀꯥ ꯊꯕꯛ ꯂꯩ꯫ ꯀꯨꯟꯖꯣꯗ ꯑꯁꯦꯡꯕ ꯋꯥ ꯍꯥꯏꯗꯦ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕꯗꯤ ꯋꯥꯡꯊꯣꯏꯕꯅ ꯃꯈꯨꯠꯃꯛꯇ ꯇꯧꯅꯤꯡꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄꯁꯨ ꯉꯝꯂꯣꯏ꯫ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯐꯥꯍꯟꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯃꯥ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯗꯟꯗꯤ ꯄꯤꯕꯗꯨꯃꯛ ꯃꯥꯅ ꯄꯥꯝꯕ꯫ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯕꯔꯠꯁꯨ ꯈꯪꯉꯤ ꯋꯥꯡꯊꯣꯏꯕ ꯁꯥꯎꯔꯦ ꯍꯥꯏꯕ꯫ ꯂꯝꯕꯤꯗ ꯋꯥ ꯃꯆꯤꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯔꯣꯕꯔꯠꯁꯨ ꯍꯥꯟꯅ ꯇꯧꯅꯁꯨ ꯆꯒꯠꯅꯗ꯭ꯔꯦ꯫ ꯌꯨꯝ ꯑꯃꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂ ꯈꯥꯝꯃꯤ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯃꯧ ꯃꯤꯌꯥꯏ ꯆꯠꯂꯕꯤ ꯑꯃ ꯊꯣꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯇꯍꯥ ꯇꯍꯥꯅ ꯍꯩ ꯀꯩꯅꯣ ꯏꯃꯨꯡꯗ ꯆꯪꯁꯤꯟꯒꯦ ꯇꯧꯔꯤꯁꯤꯕꯣ? ꯅꯆꯥ ꯅꯨꯄꯤ ꯀꯧꯊꯣꯔꯣ꯫ ꯔꯣꯕꯔꯠꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗ ꯇꯝꯐꯥꯒꯤ ꯃꯃꯥꯗꯣ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯅꯩꯔꯤꯁꯦ ꯍꯥ? ꯅꯣꯏ ꯈꯛꯇꯔꯥꯕ ꯅꯩꯕ ꯍꯩꯕ? ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ꯫ ꯇꯝꯐꯥꯁꯨ ꯃꯤ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯔꯛꯏ꯫ ꯋꯥꯡꯊꯣꯏꯕ ꯍꯣꯏ ꯂꯩꯔꯝꯕꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯦ ꯇꯧꯕꯗꯣ ꯔꯣꯕꯔꯠꯅ ꯆꯪꯁꯤꯜꯂ ꯆꯤꯡꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯔꯣꯕꯔꯠ ꯊꯥꯗꯣꯛꯑꯣ! ꯋꯥꯡꯊꯣꯏꯕ ꯇꯝꯐꯥꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥ ꯐꯨꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ? ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯍꯩ ꯅꯈꯣꯏ ꯄꯨꯂꯤꯁꯇ ꯇꯥꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯋꯥꯡꯊꯣꯏꯕ ꯊꯧꯋꯥ ꯁꯥꯗꯦ꯫ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ꯫ ꯇꯝꯐꯥꯅ ꯅꯪ ꯗꯣꯛꯇꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯦꯅ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯁꯦ ꯀꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯣ? ꯋꯥꯡꯊꯣꯏꯕ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯗꯣꯛꯇꯔ ꯑꯣꯏꯔꯨꯕꯩ ꯁꯛ ꯐꯖꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯣ? ꯏꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯇꯝꯐꯥꯗ ꯌꯦꯡꯍꯜꯂꯤ꯫ ꯇꯝꯐꯥꯁꯨ ꯍꯥꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯈꯪꯂꯛꯄꯅꯤ꯫ ꯋꯥꯡꯊꯣꯏꯕ ꯍꯣꯏ ꯂꯥꯛꯄꯗ ꯃꯥꯌꯣꯛꯅꯕ ꯇꯟꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯋꯥꯡꯊꯣꯏꯕꯅ ꯚꯤꯗꯤꯑꯣꯗꯣ ꯎꯠꯂꯛꯄꯗ ꯃꯃꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩ꯫ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯕ? ꯅꯁꯥꯗꯒꯤ ꯃꯤ ꯑꯃꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯜꯂꯛꯄꯁꯦ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ? ꯇꯝꯐꯥ ꯂꯥꯜꯂꯨꯔꯕꯅꯤꯅ ꯈꯨꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯡꯊꯣꯏꯕꯒꯤ ꯃꯁꯥꯗ ꯑꯁꯥꯎꯕ ꯍꯦꯜꯂꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯟꯒꯦ ꯇꯧꯕꯒ ꯊꯣꯏꯕ! ꯇꯨꯡꯗꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜꯅ ꯊꯥꯡꯒꯠꯂꯝꯕ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯗꯔ ꯌꯦꯡꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯇꯝꯐꯥꯕꯨ ꯄꯨꯅꯕ ꯍꯥꯏꯔꯛꯄꯗ ꯃꯁꯥꯗ ꯃꯔꯥꯜ ꯌꯥꯖꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯨꯅ ꯁꯥꯔ ꯊꯣꯏꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯗꯤ ꯀꯣꯔꯠꯅ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯝꯗꯦ꯫ ꯃꯗꯨ ꯌꯥꯗꯦ ꯊꯣꯏꯕ ꯍꯣꯔꯦꯟ ꯅꯣꯏ ꯀꯀꯥꯒꯅꯦ ꯑꯣꯐꯤꯁ ꯐꯥꯎꯕꯗꯪ ꯂꯥꯛꯑꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯍꯟꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯔꯣꯕꯔꯠꯀ ꯂꯣꯏꯅꯅ ꯊꯣꯔꯛꯏ꯫ ꯍꯞꯇꯥꯗꯒꯤ ꯊꯥ, ꯊꯥꯗꯒꯤ ꯆꯍꯤ, ꯁꯥꯡꯈ꯭ꯔꯕ ꯃꯇꯝꯒꯤ ꯀꯦꯂꯦꯟꯗꯔꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯠꯆꯤꯜꯂꯒ ꯉꯥꯏꯕꯅꯤ ꯌꯧꯍꯟꯅꯤꯡꯂꯦ ꯃꯇꯝꯗꯣ꯫ ꯏꯃꯥꯆꯥ ꯗꯦꯠ 20ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯀꯥꯅ ꯇꯝꯃꯤ꯫ ꯑꯗꯣ ꯈꯔ ꯉꯟꯈꯠꯅ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯔꯥꯅꯤꯁꯨ ꯅꯣꯛꯂꯒ ꯊꯣꯏꯕ ꯉꯥꯎꯔꯛꯀꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯅꯥꯕꯅꯤ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕꯁꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯅꯤꯡꯂꯕ꯭ꯔꯣ? ꯆꯠꯂꯨꯔꯕꯅꯤꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯅꯦ ꯂꯝ ꯈꯔ ꯀꯣꯏꯕ ꯄꯨꯕꯤꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯀꯅꯥꯅ? ꯍꯣ ꯅꯪ ꯀꯀꯥꯒꯤ ꯃꯔꯨꯞ ꯌꯥꯝ ꯂꯩꯗ ꯁꯤꯗ ꯃꯈꯣꯏꯅ ꯄꯨꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯌꯥꯔꯣꯏꯗ ꯀꯥꯏꯗꯒꯤ ꯃꯤꯔꯝꯗꯨꯗ ꯑꯉꯥꯡꯗꯣ ꯉꯥꯎ ꯆꯦꯟꯅꯒꯅꯤ꯫ ꯑꯃꯨꯛ ꯊꯤꯕ ꯆꯠꯄꯒ ꯉꯝꯃꯣꯏꯀꯣ? ꯀꯣꯏꯕ ꯌꯥꯝ ꯄꯥꯝꯃꯒꯅ ꯑꯩ ꯌꯥꯎꯔ ꯆꯠꯁꯦ꯫ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯊꯝꯃꯣ꯫ ꯑꯗꯣ ꯏꯃꯥꯗꯤ ꯀꯩꯗꯧꯔꯤꯒꯦ? ꯂꯩꯌꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ꯫ ꯏꯃꯧꯁꯨ ꯐꯔꯦꯗ ꯐꯅꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯃꯨꯛ ꯀꯥꯎꯕ ꯑꯃꯗꯤ ꯇꯧꯔꯤ꯫ ꯀꯥꯎꯕꯒ ꯌꯥꯔꯣꯏꯗ ꯐꯖꯅ ꯌꯦꯡꯉꯣ꯫ ꯍꯌꯦꯡ ꯊꯣꯛꯂꯛꯄꯗ ꯑꯩ ꯀꯅꯥꯅꯣ ꯍꯪꯉꯗꯤ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯅꯤ꯫ ꯔꯥꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯩꯃ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯉꯛꯄꯁꯤꯗꯤ꯫ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯤ ꯏꯃꯥꯆꯥ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯁꯣꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯋꯥꯡꯊꯣꯏꯕꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯗꯣ ꯂꯩꯔꯤꯕ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯂꯕꯅꯤ꯫ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ꯫ ꯍꯟꯗꯛꯇꯤ ꯋꯥꯡꯊꯣꯏꯕꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯣ ꯏꯃꯥꯆꯥ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯅꯪꯕꯣ? ꯋꯥꯡꯊꯣꯏꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯕꯦꯝꯗꯣ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯗ꯭ꯔꯤ ꯁꯦ ꯄꯥꯏꯍꯜꯂꯛꯀꯦ ꯑꯩ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥꯡꯉꯥꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯐꯣꯟꯗꯨ ꯄꯤꯔꯛꯏ꯫
ꯁꯦ ꯄꯥꯏꯌꯨ ꯊꯣꯏꯕꯅꯤ ꯁꯤꯟꯊꯥꯡꯉꯥꯟ ꯕꯤꯁꯨꯔꯥꯅꯤꯗ ꯉꯥꯏꯍꯥꯛ ꯉꯛꯂꯞ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯐꯣꯟꯗꯣ ꯇꯞꯅ ꯂꯧꯏ ꯔꯥꯅꯤ ꯕꯤꯃꯣꯂꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦ ꯂꯥꯎꯍꯩ ꯑꯁ꯭ꯋꯥꯏꯗ ꯍꯥꯡꯆꯤꯠ ꯂꯥꯡꯉꯨꯁꯤ ꯇꯥꯟꯖꯥ ꯈꯪꯅ ꯔꯥꯅꯤꯅ ꯕꯤꯃꯣꯂꯥꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯤꯟꯊꯥꯡꯉꯥꯟꯕꯤ ꯏꯀꯥꯏꯔꯅꯤ ꯈꯟꯅ ꯋꯥꯡꯊꯣꯏꯕꯒꯤ ꯋꯥꯔꯤ ꯁꯥꯁꯅꯨ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯨ ꯀꯦꯅ ꯐꯣꯟꯗꯣ ꯃꯅꯥꯀꯣꯡꯗ ꯊꯝꯂꯒ ꯍꯜꯂꯣ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯁꯤꯟꯊꯥꯡꯉꯥꯟꯕꯤ ꯈꯪꯅ ꯃꯁꯥꯗꯒꯤ ꯐꯣꯟꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯏ ꯇꯧꯗ꯭ꯔꯦ ꯑꯩꯗꯤ ꯈꯪꯕ꯭ꯔꯣ ꯅꯪ ꯈꯪꯉꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯅꯣ ꯁꯔꯅꯤ ꯅꯨꯄꯥꯗꯣ ꯃꯥꯕꯨ ꯈꯪꯕꯤꯔꯝꯃꯤ ꯈꯟꯕꯅ ꯃꯣꯃꯣꯟ ꯅꯣꯛꯈ꯭ꯔꯦ ꯑꯩꯕꯨ ꯀꯥꯎꯕꯤꯗꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯈꯟꯁꯤꯔꯥ ꯑꯩꯗꯤ ꯀꯥꯎꯔꯗ꯭ꯔꯅ ꯂꯥꯏ ꯀꯣꯇꯤ ꯀꯌꯥꯗꯣ ꯅꯤꯡꯉꯤꯁꯦ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯇꯞꯂꯞ ꯅꯣꯛꯏ ꯅꯨꯄꯤꯗꯣ ꯀꯩꯒꯤꯅꯣ ꯏꯕ ꯑꯩ ꯅꯣꯛꯏ ꯍꯥꯏꯕꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯎꯕꯒꯤ ꯁꯤꯟꯊꯥꯡꯉꯥꯟꯕꯤ ꯈꯨꯝꯃꯛꯇ꯭ꯔꯦ ꯅꯣꯛꯄꯗꯃꯛ ꯅꯣꯛꯏ ꯑꯗꯣ ꯅꯪ ꯀꯣꯏꯕ ꯆꯠꯇꯣꯏꯔꯣ ꯑꯩꯗꯤ ꯆꯠꯂꯣꯏꯗ ꯏꯃꯥꯒ ꯏꯃꯥꯆꯥꯒ ꯆꯠꯆꯁꯅꯤꯗ ꯅꯇꯣꯝꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯒꯦ ꯍꯥꯏꯔꯣ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯤ ꯁꯤꯗꯗꯤ ꯃꯄꯥꯟ ꯊꯣꯛꯂꯒꯅ ꯍꯦꯜꯂꯦ ꯀꯤ ꯊꯣꯛꯂꯁꯨꯅꯦ ꯅꯀꯣꯛꯇ ꯐꯤ ꯌꯦꯠꯁꯤꯜꯂꯣ ꯑꯗꯨꯒ ꯆꯠꯂꯣ ꯀꯩꯒꯤ ꯅꯨꯡꯁꯥ ꯁꯥꯔꯒꯅꯦ ꯀꯥꯊꯦꯛꯅꯤꯕ ꯑꯗꯨꯒ ꯎꯐꯨꯜꯁꯨ ꯍꯧꯔꯗꯤ ꯅꯥꯅꯤ ꯍꯥꯏꯕꯅꯤꯗ ꯋꯥꯡꯊꯣꯏꯕꯁꯨ ꯋꯥ ꯈꯖꯤꯛ ꯊꯩꯗꯣꯛꯂꯒ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯤ ꯏꯀꯥꯏꯕ ꯅꯠꯇꯦ ꯈꯝꯕꯜꯗꯨꯅ ꯍꯥꯏꯕꯗꯨ ꯑꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯏ ꯆꯤꯜꯂꯤꯗ ꯑꯩ ꯆꯠꯂꯣꯏꯌꯦ ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯕꯅꯤ ꯑꯩ ꯆꯠꯂꯣꯏꯌꯦꯅ ꯑꯗꯨꯅꯤ ꯆꯠꯂꯨꯅꯨ ꯑꯩꯒ ꯀꯣꯟꯅ ꯆꯠꯁꯦꯕ ꯀꯣꯏꯕꯗꯣ ꯑꯗꯣ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯩꯇꯩ ꯗꯣꯛꯇꯔ ꯄꯥꯈꯪꯒꯗꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯒꯤꯗꯤ ꯐꯔꯦꯁꯦ ꯀꯩꯗꯧꯒꯤꯗꯣꯏꯅꯣ ꯊꯣꯛꯑꯁꯦ ꯍꯥꯏꯌꯨ ꯁꯔ ꯏꯃꯥ ꯆꯪꯉꯛꯏ ꯄꯥꯏꯒꯦ ꯍꯥꯏꯌꯦ ꯍꯣꯏ ꯕꯤꯃꯣꯂꯥꯁꯨ ꯐꯣꯟꯗꯨ ꯄꯥꯏꯕꯒ ꯊꯣꯏꯕꯥ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯀꯩꯝ ꯇꯧꯗꯦꯗ ꯁꯨꯝ ꯐꯝꯂꯝꯃꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯤ ꯆꯠꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯆꯠꯂꯦ ꯑꯩꯈꯣꯏ ꯂꯩꯇꯕꯗꯣ ꯏꯆꯤꯛ ꯆꯤꯛꯂꯝꯃꯅꯤꯗꯣ ꯆꯤꯛꯏ ꯀꯥꯏꯗꯒꯤ ꯀꯥꯂꯦꯟꯒꯤ ꯑꯣꯏꯔꯦ ꯀꯥꯡ ꯃꯔꯥꯡ ꯀꯥꯏꯕꯅꯤ ꯄꯥꯛꯆꯤꯛꯇ ꯆꯤꯛꯏ ꯀꯩꯅꯣꯅꯦꯍꯦ ꯃꯁꯤꯕꯣ ꯀꯥꯡ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯍꯨꯝꯗꯣꯛꯄꯤꯅꯕ ꯀꯟꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯁꯥꯅ ꯆꯤꯛꯄ ꯇꯥꯕꯅꯤꯗ ꯏꯃꯥ ꯅꯈꯨꯠ ꯄꯥꯜꯂꯤꯗꯣ ꯀꯩꯗꯧꯅꯕꯅꯣ ꯊꯝꯃꯒꯦ ꯉꯁꯥꯏꯗꯒꯤ ꯃꯨꯠ ꯅꯨꯡꯉꯥꯏꯔꯨꯕꯅꯤ ꯏꯇꯨꯒ ꯋꯥꯔꯤ ꯁꯥꯔꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯇꯦꯛꯍꯜꯂꯤ ꯏꯃꯥꯒꯤ ꯕꯥꯁꯣꯟ ꯇꯥꯕꯁꯦ ꯊꯝꯃꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯔꯔꯣꯏ ꯊꯣꯛꯂꯛꯂꯅꯤꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯒꯩ ꯐꯣꯟꯗꯨ ꯀꯛꯏ ꯉꯥꯏꯍꯥꯛꯇꯪꯈꯛ ꯔꯣꯃꯥꯟꯁ ꯇꯧꯕꯁꯦ ꯌꯥꯝ ꯌꯦꯠꯂꯦ ꯃꯣꯏꯗꯤ ꯀꯥꯜꯂꯛꯄꯗꯧꯅꯒ ꯃꯆꯤꯟꯗ ꯁꯥꯎꯔꯞ ꯁꯣꯜꯂꯤꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯔꯣꯕꯔꯠ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯍꯧꯒꯠꯈ꯭ꯔꯕꯣ ꯀꯀꯥ ꯑꯩꯈꯣꯏ ꯍꯦꯔꯣꯗꯨꯕꯣ ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯌꯦꯡꯉꯨ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯔꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯋꯥꯡꯊꯣꯏꯕ ꯔꯣꯕꯔꯠꯇ ꯌꯦꯡꯂꯛꯏ ꯃꯥꯅ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛꯇ ꯐꯠ ꯈꯨꯝꯖꯤꯜꯂꯒ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯌꯦꯡꯂꯤꯅꯤꯗ ꯅꯣꯏ ꯗꯣꯛꯇꯔꯒꯤ PGꯒꯗꯣ ꯑꯗꯨꯒꯤꯔꯣ ꯅꯠꯇꯦꯗ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯑꯗꯣ ꯑꯩ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯅꯪꯒ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯒꯤꯅꯤ ꯀꯩ ꯊꯕꯛ ꯔꯣꯕꯔꯠ ꯋꯥꯡꯊꯣꯏꯕꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯅꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯣ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯔꯁ ꯃꯃꯤꯡ ꯈꯪꯗꯕꯤꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯛꯅ ꯂꯩꯔꯤ ꯀꯥꯏꯗ ꯊꯦꯡꯅꯔꯤꯕ ꯅꯪꯗꯤ ꯅꯠꯇꯦꯗ ꯃꯪꯗ ꯂꯥꯛꯑꯒ ꯁꯨꯝ ꯀꯥꯏꯍꯧ ꯂꯩꯔꯦꯕ ꯀꯣꯏꯗ ꯌꯥꯗ꯭ꯔꯦ ꯃꯥꯔꯣ ꯅꯪꯅ ꯀꯣꯏꯔꯨꯁꯦ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯋꯥꯡꯊꯣꯏꯕ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯆꯠꯂꯣ ꯑꯥꯗ ꯑꯩꯒ ꯆꯠꯁꯤ ꯀꯥꯏ ꯌꯣꯜꯂꯣꯅꯦ ꯑꯩꯁꯦ ꯅꯪ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯇꯧꯅꯤꯗ ꯀꯣꯏꯔꯨꯔ ꯆꯠꯂꯣ ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯩꯝ ꯌꯦꯡꯗꯦ ꯅꯪ ꯄꯥꯝꯕꯗꯤ ꯅꯪ ꯍꯥꯏꯅꯧꯁꯣ ꯑꯩꯒꯤ ꯃꯤꯡꯒꯗꯤ ꯄꯜꯂꯛꯀꯅꯨ ꯅꯪꯒꯤ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯌꯥꯗꯕ ꯀꯩ ꯌꯥꯎꯒꯦꯕ ꯑꯗꯨꯝꯕꯗꯣ ꯇꯧ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤꯗꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯆꯠꯀꯦꯒ ꯅꯇꯣꯝ ꯆꯠꯂꯣ ꯐꯩ ꯌꯦꯡꯉꯣꯕ ꯑꯩꯅ ꯀꯃꯥꯏꯅ ꯀꯣꯏꯒꯦꯗꯣ ꯌꯦꯡꯉꯣ ꯅꯪ ꯍꯥꯏꯔꯒ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯍꯟꯖꯤꯜꯂꯛꯏ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯁꯒꯦꯟ ꯁꯅꯥ ꯀꯧꯕꯅꯤ ꯔꯣꯕꯔꯠꯁꯨ ꯑꯋꯣꯏꯕ ꯑꯣꯏꯅ ꯂꯧꯔꯗꯨꯅ ꯄ꯭ꯔꯕꯞ ꯊꯣꯛꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯎꯅꯔꯕ꯭ꯔꯣ ꯂꯩꯍꯧꯗꯕ꯭ꯔꯅꯦ
Kaka maase matu fongoi mabu fatkidrajani Wangthoibasu mathaktagi tarduna lahowi Dong dong togonabagi ngaira leresida nubi phangoi gai kalairo Nupi ni yabro nangna fara cheli natro Nonglei wangthoibado Farasu itu thokre kamai tawni Kaurokano kanang kaurokano haisini Saurapna thokre Ngasigi numit sini ngaijarakpa nong ngalamdai pung 3 tarakpadagini Haugattuna irumai thabaloiraga coffee du sumatomda chemjaduna thaklaga Tawfong khangda kaduda koichat chatuna lei Makhada amukum tharaktuna Kaka kaidorige pungse thengi hogolo Ngalli ko thoiba tumpham jaba me khangande Ibi masu taraduna thorai Thoiba pungbu kya tarage ne he Wangthoibasu makutta siriba khudangari duda pongyingi Nene mari tare Haima nangbu kadai chatkadaba lege asuk nganna Ne ngasi ima hoi laktoidudi Ibi masu phagi we kaiwe Ima anigi mandeda amadugi mankreda Wangthoibasu ikaibadi lairadana mane hekta henjilei Farene nene hoina khangido yadreba matamse kuiri chahi helabani uroktrise Ibi manoglaga Nangga ngangnaba ngamsapote ko ai sangjakrage Delhi airport ni matai manao ani da patam ngahak ngalibana ngaituna leibani Yumbu khangkidro tawrisibo Nupa amana Kuiri kuirabani khangnida karigi khanglodoribano Sanariba warido Bimola hoisu hairaptai makoisu yumthoknaba haiduna ngairibani masak khangba nattabanina thoini henadi khanjilude wakhanse wai gare kari mu torokpa haina khanbada nupaduna mathap sarap tawna matai manau sanariba warini nupiduna amo aikhoina kiduna chenbadi yaroi makoi khaktana manipur se panbro matha khara di sare sanariba warido atai kana taroi khanna nupado matha sarap leiribado manakta phamliba nupi ahomdunadi ikhang khangi sintha suna chetta hairap yenglui ngakna nupaduda mityeng thamkhre khangaudana karomdagino mitlu ani du supirangna thamatkre machinda thokna kauthokpa phawba ngambagi pangal leitre idea tai khangde uninge isagi masakto nupi du se am harauna haibani nupadu sunui sinthangan mi nupadu udana bahaina makoina phamli badugi khara khajik sa thoklaga phamli isi haidoira manipur da handoi natro rani su harau harauna mani handore bani inaw hisuro kuire chahi manga muksure manipur thoktaba ngasi di wakhal sem harawi oh nungai bani ima leibak mu nungai ba leite hainari bani hoini ado je mi di phatteda isi hoigi di kana kana la ino kai lege koiba la iro isanu pina bagi lahing balak pani kadai isanu pide rani sinthangai bida makut thillaga asida phamli base matai manao ani do sinthangan bida chapter yingli na chapter ying manina masak khangre udre ni amuk to tholo rani sinthangan bida yinglaga Sinthangan bisurani na kaurakpada urai Sinthangan bigi ingna ninthisabi mai thongduda nupiduda nokphet tawraga phajaini haina machinda soli nupadudi hek ubaga phuk hagolai icha thoi machinda soli ba wahaiduda nupi ahummak loina ngakna yingni nupadu su sinthangan bigi nakda changsilaga icha thoi phajallaga thamliba tarakke tawna phajaliba pirangada khazai yauda kana uhanda taithokrabani amuk na hongna na tapna sintharai nang baba mu warau bro sintha hiki klauna kapakle wa ngangbado yamna wana sungangsei waraude ai kana basu waraude imadi kamdori solabra pupuna kamdori nungaibra ai jabolo walakibani sinthangan bitarak liba pirangdo makut khunamduna taithokcheduna laikitre imasu pupuso anima nupado ngakna kari
ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯦ ꯃꯆꯥꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯅꯥꯀꯣꯟꯅꯤꯡꯗꯦ ꯃꯈꯣꯏ ꯌꯥꯝ ꯐꯠꯇꯦ ꯔꯥꯅꯤꯒ ꯕꯤꯃꯣꯂꯥꯒꯁꯨ ꯆꯪꯁꯤꯜꯂꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯔꯥꯅꯤꯒ ꯕꯤꯃꯣꯂꯥꯒꯗ ꯌꯦꯡꯂꯒ ꯏꯃꯥ ꯇꯣ ꯑꯩꯒꯤ ꯕꯕꯥꯅꯦ ꯃꯃꯥ ꯑꯅꯤꯗꯨꯗ ꯃꯁꯛ ꯇꯥꯛꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝꯗꯤ ꯆꯥꯗ꯭ꯔꯦ ꯃꯐꯝꯗꯨ ꯃꯤꯔꯝꯅꯤ ꯐ꯭ꯂꯥꯏꯠ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯌꯧꯕꯗ ꯋꯥꯡꯊꯣꯏꯕꯨꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯏꯃꯥꯆꯥ ꯑꯕꯦꯝꯗꯤ ꯁꯤꯟꯊꯥꯉꯥꯟꯕꯤ ꯎꯗꯕꯗꯨꯗ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯃꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯔꯥꯅꯤꯅ ꯊꯣꯛꯂꯛꯑꯅꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯀꯅꯥꯒ ꯕꯤꯃꯣꯂꯥꯅ ꯃꯈꯣꯏ ꯕꯕꯥꯒꯅꯤ ꯋꯥꯡꯊꯣꯏꯕ ꯉꯛꯅ ꯃꯣꯏ ꯕꯕꯥ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯔꯥꯅꯤ ꯍꯣꯏ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯉꯛꯏ ꯔꯥꯅꯤꯅ ꯇꯥꯗ ꯏꯅꯝꯃ ꯍꯣꯏ ꯇꯥꯗ ꯍꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯅꯤ ꯑꯆꯧꯅ ꯑꯗꯨꯒꯤꯕꯨꯗꯤ ꯕꯤꯅꯥ ꯍꯣꯏꯗ ꯂꯩꯔꯒꯦ ꯕꯤꯃꯣꯂꯥꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯟꯅ ꯂꯩꯁꯤ ꯍꯥꯏꯕꯕꯨ ꯑꯆꯧꯕ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯑꯩ ꯅꯣꯡꯃ ꯂꯥꯛꯀꯦ ꯏꯆꯥꯕꯨ ꯂꯧꯕ ꯉꯁꯤꯒꯤꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯁꯤꯟꯊꯥꯉꯥꯟꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯑꯆꯧꯕꯗ ꯌꯦꯡꯂꯒ ꯂꯩ ꯋꯥꯡꯊꯣꯏꯕꯗꯤ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯕꯤꯅꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯂꯥꯛꯀꯦ ꯂꯩꯐꯝꯁꯨ ꯍꯥꯏꯔꯕꯅꯤꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯔꯥꯅꯤꯅ ꯍꯣ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯄꯤꯔꯣ ꯉꯥꯏꯖꯔꯝꯂꯒꯦ ꯃꯌꯥꯝꯁꯨ ꯍꯟꯅꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯁꯣꯏꯁꯨ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯩ ꯑꯣꯛꯂꯒ ꯏꯃꯨꯡ ꯆꯪꯂꯛꯏ ꯀꯨꯟꯖꯣ ꯁꯤꯟꯊꯥꯉꯥꯟꯕꯤ ꯎꯕꯗ ꯍꯔꯥꯎꯅ ꯏꯆꯥ ꯅꯥꯕ ꯐꯔꯦꯗꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯨꯟꯖꯣꯗ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯤ ꯌꯥꯔꯦ ꯄꯣꯊꯥꯔꯨꯔꯣ ꯋꯥꯡꯊꯣꯏꯕꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯀꯨꯟꯖꯣ ꯃꯆꯥꯕꯨ ꯎꯗꯕꯗꯨꯗ ꯊꯣꯏꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯔꯥꯅꯤꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯆꯪꯈ꯭ꯔꯤꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩꯅ ꯂꯥꯛꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯉꯁꯤꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇ꯭ꯔꯤꯕ ꯕꯤꯃꯣꯂꯥ ꯁꯤꯟꯊꯥꯒꯤ ꯄꯣꯠꯇꯨ ꯌꯥꯜꯂꯒ ꯕꯦꯝꯃ ꯆꯪꯉꯨ ꯏꯃꯥꯒꯤ ꯀꯥꯗ ꯅꯁꯥꯗꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯋꯥꯔꯅꯤ ꯍꯣꯔꯦꯟ ꯂꯣꯏꯁꯤꯟꯁꯤ ꯄꯣꯊꯥꯔꯒꯅꯦ ꯏꯪꯅ ꯆꯤꯛꯅ ꯁꯤꯟꯊꯥꯉꯥꯟꯕꯤꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯤ ꯔꯥꯅꯤꯅ ꯋꯥꯡꯊꯣꯏꯕ ꯎꯗꯕꯗꯣ ꯌꯦꯡꯂꯛꯏ ꯍꯩꯃ ꯊꯣꯏꯕꯗꯤ ꯏꯕꯦꯝꯃꯅ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯛꯏ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯃꯥꯕꯨ ꯀꯔꯤꯃꯠꯇ ꯆꯥꯈꯤꯗꯗꯥꯏꯅꯦ ꯍꯣ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯛꯑꯦ ꯍꯥꯏꯔꯛꯏ ꯕꯤꯃꯣꯂꯥꯅ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯥꯏ ꯄꯣꯊꯥꯖꯔꯁꯅꯤ ꯆꯥꯛ ꯇꯣꯛꯄꯒ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯩ ꯔꯥꯅꯤꯁꯨ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯆꯧ ꯍꯣꯏ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯗꯣ ꯀꯨꯟꯖꯣꯗ ꯍꯧꯗꯣꯛꯏ ꯀꯨꯟꯖꯣ ꯄꯥꯛ ꯍꯦꯛ ꯋꯥ ꯉꯥꯡꯗꯦ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯨꯅ ꯂꯩ ꯈꯟꯅꯁꯤ ꯃꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯏ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯏꯃꯧꯕꯨ ꯁꯤꯟꯅꯕ ꯌꯥꯗꯦ ꯅꯛꯅꯩ ꯏꯈꯨꯔꯥꯅꯤ ꯍꯥꯏꯗꯨꯅꯕꯨ ꯁꯤꯟꯅꯔꯨꯕꯒꯤ ꯏꯆꯥ ꯁꯤꯟꯊꯥꯗ ꯇꯥꯔꯤꯕ ꯗꯁꯥ ꯔꯥꯅꯤꯅ ꯍꯌꯦꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯀꯦ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯁꯦꯅ ꯍꯥꯏꯔꯛꯏ ꯀꯨꯟꯖꯣꯅ ꯐꯩꯅꯦ ꯑꯗꯨꯕꯨꯗꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨꯅꯤ